August-Bani Imphal Ketrimayum Chitrabhanu na pau pazari ahanbada maru oiba pau Manipur na mapung phaba rajya oikibegi ningsing thorom hayeng rajya sarkar na sinjuna ahanba Manipur Rifles ki parade ground da pangthoklagani National Road Safety man kamari lenena tonga ba tharung kaya pangthokli Enforcement Directorate na sasinaba input tax credit scheme ga mari lenena Manipur Jharkhand amasung Kolkata ki mapung kaya da thi humbagi thabak chathakre BJP की वर्किंग प्रेसिडेंट नितिन नबीनबु दल असि अनोबा नेशनल प्रेसिडेंट ओइना खले अमसुंग केंद्र सरकार ना लागलेबा चही कुनमंगा असदा हक्सेल गी लमदा सिंगथानिंगा ओइना चखरपा लेबा अमा ओहेनबगी लंबिरोमदा चंगसिल्ली Manipur na mapung phaba rajya oikibegi ningsing thorom hayeng pangthokani rajya sarkar na sinduna rajya taki oiba thorom Imphal gi ahanba Manipur Rifles ki parade ground da pangthokani thorom asida Rajyapal Ajay Kumar Vala saruk yagani thorom asida tongan ba contingent na mass pastor kani amasung Rajyapal na thorom asida tongan ba mana singsu lanthokani nimit isna lakpada Rajyapal Ajay Kumar Vala na miyamda nungai ba phunglorakli maki paujalda Rajyapal hai lising bochamapan humburani thoigi January kun mathoida Manipur Bhar ki mapung phaba rajya mu oki Manipur asi ina khulaba kala sanskriti amadi nat chanabi kana thallaba lamdam amani amasung mapam asita leiriba miyam na sana khona ba kala sanskriti amasung miyang gi thabak tharum kaya da jati asigi mingchat purakli numit asina lakpada rajya asita chakotpa tangdu leitaba amadi amato obigi saktam adu sagat minanaba firep adu hena chasil halasi Manipur Vidhan Sabha ki Adyaksha Thokchom Chitrabhanu su mahaki pausel da hai numit asina lakpada rajya asita tangdu leitaba santi amato obigi lipun adu sagat minasi hena mapangan kan ba amasung mangal leraba Manipur ama semna ba honna minashi numit asiga marinena Rajyapal Ajay Kumar Vala na Imphal ki Kanglan Nongpok Torban da jati gi ningsing feral chingkhatkani Manipur State Commission for Women ga District Administration Senapati ga khusum naduna Sexual Harassment of Women at Workplace Prevention Prohibition and Redressal Act lising ani tara hundoi matang da nomoi oiba sensitization program ama Senapati DC Office Complex ki conference hall da ngasi pangthokre thorom adu da wangang bada jila sigi Deputy Commissioner Mamoni Dolin Commission na nupi simbu makhoi gi thabak supam da ashu engam thon da naba yauna tongan ba lam kya da nupi simbu yaifana na ba lakholi ba khongthang singbu thagat pa phungdokhi nupi singna makhoina khudong thiba tarpa matam da aingilam da khang herbe singi mating lobi na basu bhagna appeal tawkhi Tharomdu saruk yadu na Manipur State Commission for Women ki chairperson TS Tingning pam monsang na hai nupi singi hak sing mangpung phana fanghana ba honna ba commission na angam ba thak to honari mang na hai nupi singa mari le na ba complaint sing C box portal da wakala pa yagani natraga helpline number 181 da call tor pasu yagani tharom adu da commission ki musing amadi angilam da khang herba musing yauna ati official kya na saruk yakhi District Health Mission Senapati Imphal West na senduna National Newborn Week amasung sasas campaign ngasi Imphal West zila gi CHC wangoi da pangthokre thom adu da zila asigi CMO Dr. NZ Dayabati District Family Welfare Officer Dr. YK Sosa yaungna myoy kana saruk yaki pawgi marak thana atemba break ama Little Clinic Nagaram Imphal na Miam da Matamga Chunaraba Ana Laingi Kudong Chaba Pijari 24/7 emergency amasung trauma care advanced neurosurgery ki mateng na brain amadi spine surgery head injury amasung trauma care slip disc amasung spine disorder brain tumor amadi stroke management ki kudong chaba phangbigani Specialized surgery da hepatopancreatobiliary amasung GI onco surgery, leparo-endoscopic GI onco surgery, complex GI procedure, advanced GI laparoscopy amasung endoscopy, gallbladder surgery, obstetrics and gynecology, advanced orthopedic surgery, knee and hip replacement gi kudong chabasu phangbigani. Equipment suna leraba ICU, endoscopy and bronchoscopy, operating microscope, QSA amasung C-arm imaging gi kudong chabasu Little Clinic na miyam da pijari. Hena kupam Marol Gidamak, mobile number 7627959210 da khangba yagani. Tabiriba pawasi Akashvani Imphal digini National Road Safety Man ki saruk amu oina Road Safety Awareness Rally among ngasir Ukhrul Zilla gi Mini Secretariat tigi Zilla asigi Deputy Commissioner na lamthaki District Transport Office Ukhrul na sinba rally edu da wangang bada Zilla asigi District Transport Officer Ningnangnu hasuna na hai miyam da asu engam yaudna lambi gi khudong tiba thodok sin thon da naba sarkar gi agency sing civil society amasung media na puna hona minabagi tangai fadaba lai
Palan thorum asika mari lena lemna lang bigi games amasung quiz competition asingba singsu pangthokani. Jiribam District Administration amadi District Transport Office na puna sinduna kuntra suba National Road Safety Man ki thorum ngasi jila sigi DC office ki conference hall da pangthokre thorum adu da wangang bada jila du ki deputy commissioner Krishna Kumar na jila sta road safety ki matang da miyam bu khanghan na bu matang da paket kadaba thorum ke lok thoki masigi manung da bai thori bus da helmet sing piba traffic ki niyam sing yaw ba pamphlet amadi sticker sing en topuna chingba sing yawri palam thorum asiga malilena na bai ki rally amasu tha asige kungani thoida pangthokani. Road safety man ki saruk amu oina compensation to victims of hit and run motor accident scheme lisangani kunito gi matang da miyam bukhanga na bigi thorum amanga si Tamenglong headquarters da pangthokre thorum asi district administration Tamenglong police amasung district transport office Tamenglong na pun shin bani. Coordinating Committee on Manipur Integrity Kokomina Hairi Lanjena dona lariba IDP sing masa masa gi miyam da hanjin halu national highway sing da ayat apan yauduna miyam chatpa ya halu haiba dabi toduna tha asigi kuntrama thoida chatkadariba miyangi khongchit asida raja asida leriba yelhumi miyamna saruk yabiyu lamfela leba kokomegi office ngasi pangtokpa pawgi mifam amada committee asigi convener YK Dhiren hai miyangi khongchit asi numit asigi ayu pung tara mathoidagi thamai banda leba thaw ground dagi horaga Imphal gi tongan ba maru ebe lambi singda chatlaba matungda khomal lampak ta loshingani mapam asita miyangi mipam amasu pangthoktuna Manipur gi apunbagi saktang kanba yauna tongan ba warip sing logani khongchit asi mai pakna ba honabada raja sit leiba miyamna mating pangbinaba mahangna appeal tawri. Lamdamaside laibiriba tongan ba club organization maira paibi school college gi mairoi sing tongan ba community singi lairiba Manipur da khundariba ekoi community gi isilina punamakna ekoi amatoiba lingjen na do unmina duna tangdu laitaba Manipur khunai ma oinaba honaba da mayam mateng pangbiu amusung masi gi thoromasi silakpa matamda wakhan gi pungning gi amusung financial gi oiba khuding maksing ase miyamna mateng pangbiduna sigumba Manipur kan ba khongchat ase mapung phan biu. All Manipur United Clubs Organization Amukhomba President Sanjay Sorokhaibam Hairi Raja Sigi Miyam da Chatarakliba Terrorism ki Thabak Thoram Singh Kendra Sarkana 11 Naba Khudakta Thabak Paikakadabani Irang asina maram oiduna sohalaba Imphal East Kilitan Pokpigi Miyam da Tengbang Pibigi Thoram Amaga Mari Lenena Loop asigi Luchingba Sri Sanjoy na Hai Hose Thorakliba Irang asi Raja Sigi Miyam da Semit Loan Lebak Loan na Chingba Hiram Kaya da Chawna Chaiting Piri Masiko Naba Kendra Sarkana Thabak Paikana Naba Honagadabani Siksya Haksha Low Singu Udyok na Chingba Hiram Sing da Ehenba Miyang Thamduna Kendra Sarkana Special Package ama Pibagi Tangai Fadabalay Irang asina sohalaba Miyam da Banks in the Gilokiba loan get sent from Sunsu, Kohanaba Akanaba Tarang Packet Peggy, Tangai Fadaba Sulay. Panthovi Housing Finance Company Limited ki Chairman cum Managing Director Tokchom Hemon Hari Panthovi Housing Finance Company Limited asi awang nong poglamdam gi oina ahanba amasung amatangairaba Housing Finance Company amani Imphal ngasi pangtokpa pawgi mipam amada Sri Hemon Hai Panthovi Housing Finance Committee Limited asi Manipur gi wangmada tongan ba raja sing da brand sing hangdoktu na masigi thabak thoram sing hena pakthok chakthon na ba honare masida raja asigi na oriba myoy kya thabak piri amasung makhata na supine na ba honari Kendra Sarkar gi Pradhan Mantri Awas Yojana ISS Urban 2.0 gi makhada subsidy yawba home loan sing pibi gi thabak su chathari finance company asina pangthok liba thabak thoram sing da miyam na mateng pangbiduna hena chakhat palamdam ama ohena ba honamina si haina mahangna phungdorakli कोई पुनः मगना तासिन खोमजिन जरगा कोई ना खंगना रिबा लेजरिबा ज्ञान रक्षण खर से तासिन खोमजिन जरगा कमाइन तो ना कोई इकोनॉमिक डेवलपमेंट इकोनॉमिक स्टेबिलिटी इकोनॉमिक ग्रोथ फाइनेंशियल फ्रीडम पर कदगे हाइबगी कोकसुंग न मतमदु ओइरे हाइबगी वखलोन मक फाउजबने पांथोबी हाउसिंग फाइनेंस कंपनी लिमिटेड सिगी फ्यूचर कोर्सेस ऑफ एक्शन प्लान पॉलिसी स्ट्रेटजीज मैम यादमिनर कांदा कोई मैक्सिमम एम्प्लॉयमेंट सॉल्यूशन अदुगा मैक्सिमम फाइनेंशियल सॉल्यूशन पुरकपगी मतम मदु हजिक वेरी राइट टाइम ओइरे हाइब वखलोन अदु आयाना थमजरी National Institute of Electronics and Information Technology Niliki Akampat campus Nomi Oba Jofir ama Pangthokre Jofir se da IT company sing motor dealers educational institutions sing hospital amasung hotel sing amadi tongan ba company sing saru yaki institute asina thokpa jero amad hai pangthok leba Jofir asina raja sigin ha sing da makhoi na chana ba thabak sing fangan ba da achoba kana ba pi bangam lagani Akashvani Imphal gi pau tabiri
Enforcement Directorate na sasinaba input tax credit scam ko mari lena na Manipur, Jharkhand amasung Kolkata gi mapung kaya da thi humbagi thabuk chathakre lupa koti chatu yang kini palong gi sasinaba tax credit scam ko mari lena na thi humbagi thabuk adu chathagi bani. Enforcement Directorate ki pau matung inna goods na trigger service ki chap chaba supply yaudna sasinaba invoice ki khutang da input tax credit sarambagi damak da thi humbagi thabuk adu chathabani. Agency asin hai asigumba sasinaba wakat asina sarkar gi sangaw tigi sel loktopada natana money laundry amasung sel company network kamari lena hali makhatana thizinbagi thabak chathari. Bharatiya Janata Party BJP ki working president Nitin Nabin Budol asigi anoba national president oina khalle New Delhi leba BJP ki headquarters da dolgi national returning officer Dr. L Lakshman Nangasri Sri Nabin Budol ki president ori haina lokthopu galone na certificate kusinakhi. Sri Nabin Bu BJP luchingba amasung Pradhan Mantri Narendra Modi Kendra gi Mantri Singh Amit Shah Rajnath Singh JP Nada amadi Nitin Gadkari na taram okhi nauna BJP ki national president khalakaba Nitin Nabina dolgi awangba post ama phangba ngambada Pradhan Mantri Narendra Modi dolgi mukok thongba luchingba singbu thagatpa phongdorki. Sri Nabin asi dolgi itihas da khwaidigi naha oiba national president oibata natana phamasi paiba Bihar gi BJP luchingba ahan bani. Sri Nitin Nabina BJP ki nauna national president orapada hanagi Mukhyamantri Nongthombam Birena nungaiba phongdorakli. Kendra gi haksal amasung Yafayumbal gi Rajya Mantri Anupriya Patel na hairi warena chakhorpagi lambida haksel asibu khwaidigi mangda thamduna lagliba chahi kunmanga sida ware ase singthaninga oiba chakhorpa leba ama oibagi lambiromda changsilakli. Puducherry da Pangthopa Jorhal Institute of Postgraduate Medical Education and Research ki Taramari Suba Convocation da Wangang Wada Mantri Hai Pradhan Mantri Narendra Modi ki Sarkana Universal Health Care ki Pandam Panghana ba thabakaya paikhatli National Health Policy ki matang da wapong kaya phongdoloduna Anupriya Patel na hai policy asina anabam hyusing da ahenba miyeng changduna nadringai de seksin ba amadi tongan tongan ba haksel kana basing fangan ba hai basini hauzik sana ba gi pau Ngangbam Amukhomba degi. Mga suba MNC Super Plat Trophy lising ni kun mga kuntruki ahan ba semi final da ngachi Model Higher Secondary School amasung Oriental College ground sanaki ba match ta PCC mai koibina axdo khangabuku run humfutrani thoida thoikre khudaiban lampak tauthong da sanaki ba ani suba semi final match ta MPSC Manipur Central Zena Rule Maitrambu wicket amada thoiki Galaxy Cricket Club Khurai Sajolaikai na sinduna chathariba ahanba KCC Cup Khurai State Level Cricket Tournament gi ngasi sanikiba match ta Destroyer 11 na Car 11 Porompatpu wicket ni panda thoi khre Tara Nepal suba Manipur State League lisingani kunmanga kontruki ngasi sanikiba match singda Manipur Police Sports Club na Neroka FC bu Panjil ani sinoda Ulau FC na Elite FA bu Panjil manga sinoda aduga Pathap FC na Sainik School Imphal All Boys Football Club pu Panjil ama sinoda thoi khre Chandin Zilla gi Phali Village Sathariba Tramathoi Suba Jingtun Longfang Sports Literary and Cultural Festival gi saruk amoina ngasi sanakiba football match samada Somdal na Phali Village pu Panjil Mari Uhumda thoi khre ato match samada Moichon Village na Tuinem Village pu Panjil ani amada thoi khi Manipur Cricket Association gi thaupu ba khananaba Mikhal Hayeng Luwang Chungmamda leiba Luwang Popa Cricket Stadium da pangtholagani Taruk subak Khelo India Winter Games Ladaki Lesar da hokre games atu Uparajapal Kawinder Gupta na hokdoki leiba asigi tongan ba Raija amasung Union Territory Kurmathoidigi lakpa sanaroisina games asida ice sporting events hockey amasung skating gi masani sinda changdamnagani handak sahi dagi hauna games asida Olympics ki masana mo oiriba figure skating asi hapsin khre Chitrabhanu Thagachari Amukhomba Aroipada Maruiba Pau Amukhana Manipur mapung phaba rajya oikibeki nising thorom haying Rajya Sarkar na sinduna ahanba Manipur Rifles ki parade ground da pangthokani National Road Safety man kamari lena na tongan ba thorong kya pangthokli Enforcement Directorate na sasinaba input tax credit scam mari lena na Manipur Jharkhand amasung Kolkata gi mapung kya da thivumbi thabak chathakre BJP ki working president Nitin Nabin Budol asigi anoba national president oina khalle amasung Kendra Sarkar na lakliba chei kunmanga asda haksal gi lamda singthaninga oina chakhot paleba am oina bagi lambirom da changsilli Paul Rizeri.